Moirang A sigi hanagi MLA Prithiviraj Mairembam gi mityeng makhada nongmagi oiba lemna mit layengba amasung aanok yenthokpagi thouram ama Morning Star Public School Kwakta Khuman Moirang A sida ngasi pangthokhre. Thouram aduda Kwakta Gram Panchayat ki manungda lairiba miyoi chamri kunthra romda lemna mit testing amadi cataract screening tauki loinana mathau taba hidak singsu lemna pikhi. Ngasigi thouram aduda cataract ngaudong laibadagi mit ubagi pangal watlaba miyoi tara humdoisu khangdoki loinana makoibu lemna makhada layeng chatharagani hairi. Thouram aduga mari lenana hanagi MLA Mairembam Prithivirajna fongdokhibada haukiba February gi tang kundagi hauduna Moirang A sida ngasi taramatoirak suba oina Kwakta Gram Panchayat laiba senthok watpana maram oiraga mit ubagi pangal watlaba amadi mitki anaba sing leiragadi layengba ngamdana leiraba sing layeng thoknaba makoibu mateng pangnaba amadi aanok mathau taba sing aanok lemna fanghannaba pandamda thouram asi paring naina pangthokpani. Thouram asida ahal oiraba chahi humfugi mathakta leiraba sing aanok lemna fanghalli cataract anaba leiraba sing thengnaragadi anaba singda sel puthokhandana lemna operation tawgani. Hauzik faubada Moirang A sigi miyoi lising ama henna free eye testing tawbada natana mathau taba singda spectacle sing fangankre loinana makha tana su Moirang A sigi mafam singda pangthokhigani haiki. Koi ngasi si koi kano July gi tang kunga taru hang nomaijing nomet koi ngasi dagina tha ani makhai ahum gi mamang dagi koi Moirang Assembly Constituency manungda laiba tongan tongan mafam singda koi gi pangthorakpa nongmagi oiba lemna mit eye testing tawba duga loina na chahi humfu suba ahalaman senior citizen singda lemna aanok piba aduga loina na cataract operation tawbagi sigi campaign ama koi chathajarakpa sing ngasi si tarama koi suba aduga ngasi Kwakta gi gram panchayat manungda laiba aikoi gi school sida mafam sida pangthok jabani Kwakta gi oina ngasi mafam siga handak pangthoi siga ahum lak sure haiba tare ai gi ama Kwakta municipal council da pangthokhre aduga hogi bhapta da mega health camp ama so anita school da Kwakta khakang go mit ki oina so da mi chahum gi mathak yangi ngasi sina gram panchayat area khakang gi oina special oina Khuman thongpong gi school sida sinjabani aina mamang da so haijagi ba pandam di kari no haib matam da aikoi gi miyoi bigi mit haiba se kwai digi maru oiba part ama mit sin hek udaba matam da miyoi ba si aikoi pura kari haigani aikoi gi kwai digi nungai taba pon ama ko oiba aduna madugi kitang aikoi gi maru oina below poverty line da laiba mit layeng bangam daba aanok leiba ngamjadaba ahal lama lai guru sing sigi akuna kijekang oiraga su aanok ama to su bi bangam na ba haidana asigi campaign ase akuna tha ahum gi mamang gi chatha jarakpani sigi matung da su akuna cover tawba ngamdriba kul ahum mari laijari madu akuna mathang step by step loina torka Moirang kendra manungda every kul cover tawrakan da koi gi sigi free eye testing and distribution of koi gi spectacles free da lemna anganba aduga cataract operation tawbi chacha gazani haidana thank you.